India da paliba BJP na lujingba lengak asigi lujingba Narendra Modi na Prime Minister oirakpadagi India asi hiram khudingda angakpa phangna ahongba laktuna chaokhatpa malemgi mapangal kanba leibak singi manungda ama oire haina Manipur gi Chief Minister CM N.Biren na phongdokhre wafam se India na ningtamba phangba chahi 49 surakpa Azadi ka Amrit Mahotsav chahi chupa pangthokpa palan thauramgi leibak sigi yum khudingda jati gi firal paihanba har ghar tiranga gi saruk ama oina Bharatiya Janata Party Manipur Pradesh na sinduna Nambol Kendra gi manung chanba maibam lot paching da ngasi pangthokpa mega marathon English singaniga kunnithoi lamthaba gi thoramda phongdokhibani Magna makha taraduna India na ningtamba phangba chahi 49 surakpa palan thoram pangthokpa oina leibak sigi miyam gi yaifanaba thorang kaya paikhatli amadi hodokli Yum leitaba sing yum sari, letrin leitaba sabiri, layang bangamdaba sing lemna layangli. Aduga masina laibak sigi mipum kudingmak laibak laibaki nungaiba fangali amadi. Mipum kudingda laibak ningbagi thongna hengatnaba laibak sigi yum thong kudingda ning tamlaba India ki machu ahum gi firal asi August tha se ki tang tara humdoida ki tara manga fawba payhangani amadi laibak ki damak thawai kat khraba athoba singbu ningsing thoram kaya su pangthokani haiki. Lain mengambil school tam mengambil sarahin sak kita bermain pun maksud various schemes kaya anak orang kan barat kumpulan sak mana berthong kumpulan bahan nama koi even yum the toilet better lagi bawa magi yang kata pada moment tu mana hoi kalau nasi ni mah sahi ipan sumber bayar bermatung sahi tera Mapung haram na Bharat ke Prime Minister Mr. Bharat Pithwi mangda khwai ki hana sakti leiba leibak sing mangda ma boidana Pithwi ma punamagda Shri Narendra Modi ji na lakho matamda satpa matamda piiba hero welcome Bharat ki leader amada ba ke mamanga aduna aiba Manipur 1949 na formal merger agreement ke makhada ekoi Bharat ki part am hoi khabani aduna Manipuri khudingna aduna Bharat ki azadi ka Amrit Mahotsav sahi humudra ka mga surakpa tu maning khata magi palan sidai koi paksana saruk yari adu ekoi sungsoi na ekoi Bharatiya Janata Party amadi sarkar na pullaga Tarik tara ko umloy lang iba. Tarik tara ko umloy lagi na. Tarik tara ko mga hawa. Manipuri lagi na yung thong khudingda har ghar tirangagi campaign makha ito piran chukit kani. Loy na magi lagi ba tarik tara sing lagi ba kadu ba government employees lagi ba jaga sing da Bharat ki machu ongi piran paira kada. Apun na Bharat sagat bagi. Ngasigi mega marathon lamthaba ki thoramda Manipur lengak ki YAS amadi Works Minister Govindas Konthauzam Education Law and Legislative Affairs Minister Thongnauzam Basantakumar Medical Health and Family Welfare IPR Minister Dr. Sapam Ranjan Tribal Affairs and Hills Department Minister Letpau Haukip PHED CAF and PD Minister Laisangthem Susindro Social Welfare and Fisheries Minister Haikam Dingo Maut RD and PR Minister Yumnam Khemchan Nauria Pakhang Lakpa Kendragi MLA Sagosem KB Oinam Kendragi ex MLA Laishram Radhakishore BJP Manipur Pradesh ki Vice President L Minabanta BJP Nambol Mandal ki President Salam Rajamani DC Bisnupur Laurembam Brikam IAS SP Bisnupur Ningthauzam Herozit ADM Bisnupur Hanjabam Bobby Sharma Atai BJP ki luchingba sing amadi lengaki makok thongba official singsu saruk yakhe Thoramadu Zati isai saktuna hogdokpaga loinana Manipur gi mafam kayadagi saruk yariba lamjeloi lising ani henmana saruk yariba mega marathon adu Chief Minister na Manipur gi konung Imphal tamna lamthaki BJP Manipur Pradesh ke President Oiribi Adhikari Mayum Sarda Devi na phongdokhibada Narendra Modi na luchingba lenga kasina India na ningtamba phangba chahi 49 surakpa chahi gi chahi chupa palan tawduna Tongan ba makhagi changdamnaba kaya su pangthokpagi saruk ama oina thoramsi apunba India mapangal kanba India oinaba leibak ki mipum khudimak leibak ningbagi wakhal hengatnaba pandamda thoramsi pangthokpani haiki
Mahatsap ka loinana ngasi tangtara nithoi August ki numina sida mega marathon nama koina organize tawjare marathon se seda mioi lisingani mukna saruk yagani loinana siliba marathon se koi azadi ke amrit mahatsap ka loinana kai kumna jariba Honorable Prime Minister Shri Narendra Modi ji ki mahaki सरकार ना पांगथोकलिबा आजादी के अमृत महोत्सव का इरोइना ना चाहिए मचुकथरा ना चथरा इबा पालोन नसिदा 75 years independence एकोगी 15 अगस्त 2022 असिदा हर घर तिरंगा हाइदना युद्धों खुदिंगा फिरान खेतपा लोइना ना तोंगान बा कंपटीशन ना चिंबा रैली ना चिंबा पांगथोकपगी सरुक अमा ओइना हाइरिबा मेगा मैराथन से पांगथोकपा